Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Irang nemthakrabadi Kuki Jona taliba separate administration gi manglan mangphaunaba ngamloi irang makha tana lehanaba hotnagadabani hejang mishaw. Irang nemthakrabadi ekhoi Kuki Jona taliba separate administration gi manglan mangphaunaba ngamloi Manipur da makha tana irang lehanaba hotnabaga loinana center na ekhoi gi demand tanba lepa yad leitana changsin gadabani haina in Trans North East ki director su oiriba Kuki gi masak naiba social activist hejang mishaw na phongdokhrei wafam asi Churchandpur da base tawba nampi media ga unaba amada mahakna Kuki lolda phongdokhibani magna makha tana hai hojik Manipur da thokliba irang asi ekhoi gi demand phangdriba phawba makha tana laikhan khigadabani natrabadi ekhoina taliba demand asi politically yengbada oithokpa wagadaba demand amani demand asi politically strong oidrabasu mitei singna ekhoida piba matang chaba tanja amani masi khangna Kuki jo miyam tanja asi manghandana chapchana lei hongna ba hona minaba changi ekhoina changsiliba lambi aduda hanba leitana changsinaba lepminagadabani haiki mahangna makha tana hai ekhoina matam kuina dagi ningduna lakpa demand ama handang mitei singna phanghanaba tanja pirakpani haina lawi masida kanba ihau ama sagatuna Manipur mai chahanduna center na khut thingjil halakpa mathau tai adubo hojik Manipur gi irang asi nongmagi nemtharakpa asina ekhoina taliba demand asi mami samlaktaba natte Prime Minister na Manipur da irang nimthare school college sing hangdoklei normalcy hanjilaklei hairabasu ekhoina normalcy oide haiba utpachangi tanja asi matung amuk hana phanglaroidaba tanja oibana ekhoina wakhal munna tawduna lohouba tangai fade haiki separate administration demand tawduna Kuki MLA sing Delhi da khongjang changsin khrei Manipur lengang na state asida khundariba Kuki community bu muthanaba honari haina maral sibaga loinana Manipur gi irang asi loisinabaga amattangaiba upaidi Kuki singi oiba separate administration territory ama leibana oigani haiba demand tawduna Kuki MLA singna ngasi Delhi gi jantar mantar da wakan mipam form duna khongjang changsin khrei Delhi gi jantar mantar da chathaki ba wakan mifam gi khongjang aduna Manipur Legislative Assembly gi Kuki MLA tara gi manungda MLA tare na sarugya khi khongjang adu da en brena luchingba Manipur lengana Kuki singi mathakda genocide chatha ba yaningde Manipur da thokliba ethnic violence asigi amatangai ba solution di Kuki singi separate administration ama leiraba matamda oigani haina iba plate card sing sizinaki panba yabadi Kuki MLA taragi maikeidagi tha asigi amada Prime Minister da memorandum ama pisinduna separate administration demand tawkhibani cherol aduda Manipur lengana chingi furup singbu namthanaba hotnaduna lakli mamang chahidagi irang thorakpadagi Manipur lengana Kuki miyangi phangpham thokpa haksing phangandana thamli irang asi hek lakpadagi life saving drug yauna essential item khudingmak phangandana thamli haina su phongdokhibani oigliba fibam asida central lengana khut thingjin biduna ethnic conflict asi wari sanaduna loisinaba tharang lokhatpaga loinana Kuki miyam gi chakhot tharangi project singi sanfam sing central lengakna hakthengana pibiu haina su Kuki MLA tarana Prime Minister da dakchin kibani amaramda Kuki NP Manipur kimna Kuki singi oiba separate administration ama lehanaba Prime Minister Narendra Modi da cherol ama piduna taksin khrei loinana matam sanglaba Manipur crisis asi loisinduna Kuki miyam gi achumba well phangan bigani haibagi thajaba su kimgi maikaidagi phongdokhi nakal amaramda Manipur da khundariba Kuki jo furuf sing da miot minei chathare haiba maral siraduna Kuki jo furuf ki mioi sing manaba justice phangan biu haina KSO Sadar Hills na India gi National Human Rights Commission gi chairperson da cherol pisin khrei hairi ngasi KSO Sadar Hills ki president Thangrijoy Baite amadi general secretary K Songrem komna khuyekpi dina pisin ki bacherol aduda national media amadi atai investigating agency singna Kuki jo furuf singi mathakta chathariba crime asida kupthana investigation tawbiu human right asi Manipur state ki yenglaga mitei singi right khakta halli Kuki jo singi right singdi mamang chahi me ahum dagi na thaiduna lagli maram aduna Kuki jo singi hak phangan biu haina commission gi pukning chingsinki Mayang Imphal konchakta lalhobani chingnaba masal nongmai kamna khrei Mayang Imphal police station gi manung chanba konchak makha laikai dagi khara chatlaga leiba sagai sabi area da hokiba hingda lalhobo orangani chingnaba group ani gi marakta kanma mong da nongmai kamna khrei police dagi phangba pawgi matung inna ngarang ahing nungai matung dagi nakalani gi marakta bom yauna nongmai kamna kiba adu ngasi ayu angan bapung mari fawbo chathaki Mayang Imphal police station gi kangbu ama mafam aduda ngasi ayuk changsin na yengbada khulai paiba singi training camp oigani haina chingnaba loksang ama mai thadok lama thengna baga loinana atopa sang amadana bom tasinuna pokai khibagi mafam lerama thengna ki hairi pausina makha tarduna mafam aduda kaya tarama thengna bana nongmai kapna ba aduda so apan kaya yarongani haina thajanari
ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, ꯋꯦꯂꯦꯠ ꯑꯃ, ATM ꯀꯥꯔꯗ 5, ꯑꯥꯙꯥꯔ ꯀꯥꯔꯗ 2 ꯑꯃꯁꯨꯡ ꯄꯦꯟ ꯀꯥꯔꯗ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯒꯦꯗꯤꯑꯣꯟ ꯀꯩꯁꯤꯡ 45 ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯄꯤꯇꯔ ꯀꯩꯁꯤꯡ ꯀꯧꯏ ꯍꯥꯏꯔꯤ꯫ ꯍꯩꯉꯥꯡ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯤꯠ 5 ꯏꯟꯆꯤ 3 ꯋꯥꯡꯏ, ꯃꯁꯝ ꯃꯨꯔꯒ ꯇꯦꯜꯂꯤ, ꯀꯨꯆꯨ ꯉꯧꯏ, ꯑꯃꯨꯕ ꯃꯆꯨꯒꯤ ꯖꯣꯒꯤꯡ ꯁꯔꯠ ꯑꯃ ꯂꯤꯠꯈꯤ, ꯖꯤꯟꯁ ꯂꯣꯡ ꯄꯦꯟ ꯑꯃ ꯁꯦꯠꯈꯤ ꯍꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9362089006 ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫